Women JIRIBAM ki THOUDOKTA ANGNG YAONA Meecham Hatkhiba Adugidamak Manipur ki Chief Secretary AMADI DGP da report Tharaknaba AYEBA Cherol ama Tharakhre hari Thokadingdaba THOUDOKTA duda nupi angang singbu tamthina khoki militant singna hatpikhiba adugidamak achumba while puthok piu haina RPI gi National Secretary Maheshwar Thongnauzamna National Commission for Women da wakat khraba matung maki wakat adubu tabiduna makha tarakpa oina commission asina numit 10 gi manungda report thagalaknaba wafam adu khangalakibani hari commission asigi joint secretary A Asoli Malaina khutyak piduna thadrokpa Cherol aduna hai JIRIBAM gi THOUDOKTA leikidraba Meecham ki achumba while panghanaba National Commission for Women Act 1990 ki section 10 gi makhada nupida sathaba miyot minaida chenaba singi mathakta logi cherak piduna achumba while panghanaba commission asina honagani haina Cherol asina phongdorakle